Amukta tadriba konjel, amukta kaudriba mingau. Nili thamoy yauna chongi mihun hanaga manada. Dagdag hayo makolsu mayek sengna tare thamoy gi mihuldo. Angakbani kusem haiba malem sengliba mapumagi kusem base. Yaisna risi ubada macindagi tholakiba Yubras haiba ming aduna punsi tangkak ama ningsinghalure. Yaisna gi mityengda lainadi masadu kizaba faugre. Kanagumba mi ama ubada asumna akiba fauba asi haunaba natte. Adubu yaisna ubada lainadi yamna kikre. Risi gi tum oirak leiraga mapambong dasu chetna konduna tapna kaurakbani dada haina. Nungsihanbani amuka hena ngauhanbani hanadagi hena pamhanbani hena mingaw aduna. Risi lainada yenglai lainasu risida yenglaga amuksu tapna hai chalase asi hairaga chingboy kaiboy tawi. Yaisna dasu yengi yaisna amukasu sangsilai. Yubras nang kaida lege aine yaisna ne ai khangdrapo asi hairaga risi da soke tawi adubu ngamdre. Mataududa yaisna masa mathanta ngakjai makutu tingthoktuna yengjai sokpa ngamdribadu karigino haina. Risi yaisna gi mataududa angaubi oiraboi ningladuna wa nganglamdre. Lainabu hana gari de kahalaga masu driver sitlomda lakle. Hannasu yenglamde nongga tabaduda adum lakle anidu. Makoy anina uriba yaisna gi saktam asidi taibang miyoy amatana uba ngamdabani. Thawai yaisnadi fattaba thawaini. Adungai mapok aduda pokminnakiba Yubras amadi leichiklengi anauba saklon risi laina ani khaktana yaisnagi masak uba ngambani. Taibang miyoy baga manadaba sakfam amadi mawong mataw laiba adunabu kiribani hek ubada. Yaisna mamitungak sanganglai saubagi maya karkak chiklaga makut anima kutum chena tasili. Ngasidi nang adubo yaisna nadi nakholu loina masakami ningsingli adungai tawkhiba maya kaudri aigi ningsing masak khangbi khidaba aibu ikayu bikhibani nangi leichiklen gidam aduka ngasisu amu leichiklen mahaka aina nungsijaba Yubras mahaka amuk hana leiramnabako asi hairaga akanba nonglaktuda akiba saktam amaga loinana kekna noglai. Adugumlaba mikoptuda atiyada mangliba amuba nong adusu hena mamsilai. Nungsit yauna mikop kharadu hena kana nong suraglay khakba lawba faw yaure. Yaisnagi mataudu labna ahal oiraba nupa amana ure. Phatraba mahakki wakhalon adusu ahal oiraba nupa aduna khangba ngammi. Saitan olaba nangna taibang marakta laiba ngamgani haina khalliba wakhallado Badra ai lady haibase khangdabanani haiba ai khange nungsikraba iswani gi thawaisida karigino taibang mapuna hakna hanjin awawa pina basiliba adungai gi mapok adudaso nungsina kaina hanki anau mapok asidana mapu nangna semliba kusem masina kari thoklaga ba phatraba thawai asi manghandaba yade somdana Somdana Hariski wazauda Gresiga albina gadu maya kare Koroudi lepa waraktana ningkhang pamkrabani Gresina asingbe lainana ba Harisna as wari se makok te sum hole rasaro satkrabani nonglaksi date a tengno balda horen state se yam thagalakani yam thajadraga albina na nananga buase thajagi sungamde thajaroi sungamde hey apangbi Koro phone le horise yemodana say risigi right hand ma phok thanamnaga nubi pura satkrabani koro mangak to ille aduga murum soli wajaude karam nubi malumisi animapu chakmana na khai bai nu pasimo kamai to bono animak lo dujara Gracie phone do lo thoklaga laina da call tawsili nubi de pairakte ai call ga paidi Harisna Hais weather matasiga chimnadaba ngamde
mut amada leramani anido Albina Haris de purai nang namu ka hena lemde namana ba fazabadu de Harisna nami sokro bema Haris da fazai haidu nu pise nang ka oiramne koksak bi nurse na bo adyam chakpa hongnablo Albina pairap yenglaga giri tapada ya bigi to boybani yam hojara kan doctor nupana kiu dane leise nap lawa makhalaga nushinara kan namang da lena ro koitan tana paduda sum nungai ta da tawbasida yam waza wangi Haris korau da fat yengi oi angang yoris udo respect khara tawne aina koitan tana bagai Grisina tana de bu haigira message ulura imana bi anise aribanu anina sume ha korau pharak phujilai adu dinang so ingoda yarodana aina nangi icham cham friend hoijage husband material ne idi chak isang thobusu pro ne nang haitrasu kem waron na puroi ba ai hair loi Grisina ore Albina chanasira sidalerga na kongi ta digona ayo ninge thuk lawe corona changang glass amom thosra ta mo hares no gata bane ing bisida piktok to wise oninge haise nanau di ta ba gamtre heart patient oiru bana chaina for le heart se Haris noglaga hai nayamba dagi nei ba hen dore ne nangdi nayamba gi manau ni habda nup to bane corona last year your wasifau la yeng bidre ayo Harisna nurse nak tane leise ida ka fa haibane heart lying no nurse nak tane Albina ga Gracie ga du chak manana Rasidi Gracina matapamna magta Risi ga loina duna chatpiu Albina na I drop like kise natradi miche thupe Harisna foggy nati WhatsApp number ka dai Instagram da sum thana bodu no aite Albina na nang ina bersiki dawi haibano Harisna business to kai koro nokmi tawraga Gracie gi manata sangsillaga hairei Ivanisu number finase chumna status yeng na sa yaidana lo na yada bathabak nate number bi bada nang ka shuchel da lairi tembi Gracina kayeba iwang wang da badu da sum nuksi da na ko boni da tembi haibane number ka dai no Gracina edi single natrabado corona single natraso number bi badi ai kaino status yeng na sa haibane edi nang single la hangbu sunna dana Gracina nupana hada chakko mira Gracie amala risna enough asi hairaga makut ka thangalaga yare haina ingit pirai corona first love la Gracie pairap yengai nang adu khanga kai daw hebano corona first love sa thungna daw na haiga daw Gracie makut na pairi ba bag tuna korau da thajilai onthok na su thukre makut tu ngakpaga nang haude nupadu khara chen thoklaga asing ba haibiraga furayini loina thungna di haibana ti ayambana di thungna gandabane labet second side tawdra ayuguda Gracina ngawna bihita tharurana dangonda ngawna oidi ai kaisu gaide lambi soro ki oidi tala he bebe Gracie machin du chiklaga as pile Albina na noise thabak su loitawe posu loitai masa su loinale masa so dum pa mana phaje aduga attitude di pura mahachandan naktane Gracina yare namasu phajara sulam chathira everything is ugly Harisna sak phajawai matungina thamoi sisu langtuk langna phajai jani da thajadraga thamoi sida to ngai yengero Albina na osinge koro phak noksilai Haris da yenglaga Harisna kainiga nurse di mata amni ne Gracina duty se pungni pan hena tawdone nanga khadang nomlaga energy manghan baya banate wana wabane thingnari ba mida siga Albina changasira na ha wai na potha baste kai de pai rai no khangdi hainga chapeng mane Harisna horen duty loi phone ngai ga thinbi ba yabane noi ren fo adha gari da namana biga imana baga de chatre itu se no marakida kamai tawni sidi koro America ki president da kolam tawgo tamo Harisna aeroplane amta tharona paum ta bigo dana Albina du sugatlaga makok du khro hole aduga murum su sole onthok na su wakhre de ko sinu pase asi boi nu pa hoi thini ko Gracie su Haris de yenglaga wajaudi CEO of wajau haida chumma bani masi corona masa maksu photo da laklaga aeroplane kaina oi
auto dudi Rishi have hero fazabaduna gari pugi bela ko natro. Albina na ho yare sanjakrage thanks for matamangan bibe nupi ani du kuina wari tawduna leiba yaba nate changrai hospital manungda Haris noklaga Matamangan ba nati nungsi planning to ni khalo ngaubi. Albina na bits corona Tembia nang pang hoy. hanna fau yembiramde Grisidi nupa ani du monda amadani lehori du somdana kamdauri leina kikibaduna wa machet amata ngangde tumin phamlaga adum laikre Risisu wadi ngangde leina da amuk yenglaga gari du thauri phana sangle ani du na thorakli du wahai machet amata ngangda tumin ungduna famlaga leiribi leina gi makhut macha du lamlaga tapna paisila Risi leina ikhang khangna Risi da yengla Risi tapna Kaidoroge be kaigino nangna de am kiri du leina sordu fazana holaga makok tu tapna hairei kaishu tawde haibagum Risi gari du break faraga matai wairab khangthrai aduga masado leina do onsilaga khajik naksinduna tapna hairei relax leina tatu Risi gi mamit ani duda munna yenglai Risi su leina gi kanna chongliba mihundu phajinaba magi mit ani duda munna yengi chena su konsiningi mathanungda mikuptuda adubu Risi ngamdrei nungsina yenglakpa mit anina phajin punsin bani akiba pumba mawongna matawna wangangna tawthorakpana tapna masana yana lamlanba magi manakta chingsili thamoida nungsiba su phawan bani jagatnarasu nungsina lamhenlasu nungsina ngausinarasu nungsina nungsiba pumbana yomsinaga sarakpa miyoibara nang haina hangningi leina Risida yenglamba mit anidu mitfam hongre ikaibagi mitfam du sat hongkiba matawduda Risisu mamai nontaduna nokfe tawi salora gari si start tawrage yaraba leina makokto nomlai yare haina lambi takwa kauni ko aino yung khangdeba nangna sum tumi lerdi aidi aiko yum da 1000 kini handakti leina du nokning luram male nokfe tawrui Risi gi wahai duda maithong du makalam lai Risi ukradi khana mamitu fat leithoki amuksu nupadu udaba nate matawdu ui masu noklaga anidu lakpa haure amo tasengna Risidi leina gi mari makhom amata khangba natri nongmata su hangludre Jessica si leina gi manaw nupini haibasu khangdre leina gi yum yoropadu punga makhara hele thonganda khami gari do Risina chango ado adum handoi natra ngasi yumda leidira hangani leiroi amula ki hore natonda salangonu ko highway indana hexal amadi nahan ren manuga sangakpado khangedana khanaba muhorole changda sang handakti nang aina ne ninida haidokani tumina sangaktoy ba idi adoisu aina koi launi launa wana chindo aina thingani nang adum tumi lerni yare hello taningdre mayam nangangnaba wa amata ngangde mayam ga manadi nangdi unique oiba nangonda unique oiba ngaktani haido si aina unique oiba wada yamna ot oire asi hairamlaga leina kumthakre gari dudagi satindu fat khantoklaga gamgam hekta changkre hoi mai ga kemta hairamde Risi thongnawdagi makok khajik lithoklaga laurai pung ahum chapsara lakani ko ai lakpiu haide haipa sarakana lening matam phau leini oi ai sono su holakanu ko leina khumlamdre adum changkre Risi ngahak yinglamlaga masu gari du mamai leiraga halaklei Jessica du mangoldagi ui machen nupa amaga wari sabadu Risi ni haibadi khangde masu phajana uhoba natabanina adubu haifet ubada Risi manbaduda chingdi masu leina Jessica lepadu uraduna kaurai now Jessica sunoksinai che nang laira kanaga laino imaga babagadi babadi imungda laibane imadi nong tayena ludo sanuruni na makharonggi inamohoida satkibane kauruge
Leina yum hek yaurakpaga mana pamjadaba laikaida mama laiki hairakpa wadu tabada harau phomga khangde. Leina na nangdi college satrabo nong tabasida kamai sa toino da che talena tu e. Leina bag tagi acha thakhar lauthori se iche yam lairaktre nong tabasida sisungrang lesin bane chalolo baba ga thakse che ai ngasi irujade sakum changba yaroi che dum lolo ai ma kauruge changamoi mungda. Jessica machena tublak pasatindu tublaga thokre. Leina tauriba mayam duda mapa mamichu udaba asina karamna leramgani khalubada kapningba fawi. Changlakle mapa gi kada kangtholda nga thaduna phamduna lerami mapadu tumina. Baba macha gi khonjal tabada sana jauba harauna icha thoibe icha lakle dana. Leina nokchai changsinduna fammi mapa gi manakta. Baba haraubra ilak pase udrabasu machagi makoktu lamduna tapna tapna nanthabirai haraudrade icha lakbabu kaigi haraudani nungtigi lao hairibane aina hena lakninge baba gi manakta adum laininge ada aina thabak se tawdradi kamaina tawne hoida baba na icha lairaga nungaibagi haibane ayuk laklaga chak chaba yadro nangbo imanabi anida ngasi duty laiye adugi ngandalak payadabane namaga nanaw nupiga di lehodra lehowe imado maka thangbasida chatki hai Jessica na kauba chatki ludo sananaba miwa ngangnanabu hotnabada mathau silabani namade isor sisu ona daina na hek soina hale icha wana bane ipana lairiba fibamse. Baba yarese adumai ai nuaite haraga hayeng khai haiganu ko sana jauba nokfe tauna uningine ichagi masakse adubo nongdambanadi ubagi pangal loina lauthopikre amam maraksida sibang haiduna leiba tabane leisabi faramlani ichase masaksu fajaramlani ichade taing bane. Leina mapi tarakle adubo mapagi mangdadi kaptaba saduna hairei. Baba yare hairaga amuk kaplaba aisu kaplora sana jauba mapi du taithoklaga yade icha kappa yade baba kaptre ai chalo lakke hauna thaktukse lolo icha na lon bacha ahawba thakta base hakchang sole iru sulu jage ngasidi baba se icha laklingai da nong ta basida inghoidro hayeng nungsa saraga luo ingde iru janana ba ising piba pho mama masado sangdrabane icha lakningai da luhoge hoi luthoklase ai ising chu sahalake leiramuko baba hoi tawruro phanadi koirakle leinana lakpadu chalon baloiraga mapagi ising irujanaba fawba thangatpadu saraklabani adu fawba mama masadu halakte mangolda famlaga mapabu cha pithaklingai duda Bilasini ga Jessica ga dulakle Bilasini mangol faw yoraktri hanangang bahawrakle lakani khotkani kainaga amta hayaktrabanina imadi lekai koidana leithokle sanabado hauziludana loidadi lakpado yadraba kari no chari mayam duna ngangak liba khondu nungsidraduna sana jawban hairei yam chakreda yumda leitabadi khaklunu haidana aina loina chathokle sumaina ahawbasidi aidi chaba phangdeda nongmata ichana nong phadok lakpasida pijaba natradi Bilasini pairaga o phaye chawo chasilega phamomo phamdradi koicha chaluro michu udaba ina Leinana baba yariba imasisu chapmanaiba to napagi misangla nangso kanade law ima wa hege imungda sangla napagi mangdaga aruba wa haibatali ai afaba wa haibadi oiramla roine hairakliba wangang duna takjare Jessica na che laose imungda akhoi baba se ngaudorabane isawna maror malangliba mai banhak tlai di khanaraklani imungda law Leinana hoi baba iruzagi hairise amta luhan kige aduga changlaklage kuina onsana batan banina haunaraga changkhre anidu Leina cha thakpada loisilaga mapabu samlaga puthoraktuna irujanaba phajana sem sabirami baba loiraga kaura uko tusingani nathanda tholakana ai imana kaino wa haige haise changugige
Chango chango. Adugane hairakliba wadudi amata lawba yaroiko. Hoi hoi haina tasilo. Aduga inbadi yaroi. Afaba amata hairoi. Lainadu noklami mapagi waduda. Baba sidi. Bilasini mayai kaduda Jessica ga phamlami Laina changlakpada. Sangsindu fami Laina su mamagi manakta. Kaiwano ima. Nangi wani ne matam sarabani. Nang nasasu matik sare. Chawba chawdapa. Kaino ima. Loyumbana ne ahan dharak laki haine. Angang masamaksu natabani na imana su haina singaraga chawna hongningi. Migi mangda su lemna. Laina kitang pinglap komi. Kaino ima. Tamo loyumbana hairaga yaradro. Kaide wano dubo. Haima. Nanga kangataba misu nate. Adu kishu matakta mantrigi masane naitom popliba. Nangi nurse ki thabak tudine hayeng magi manakta lairaga tokla su yare. Ke dan laira dawbani. Ima taningde. Ima su khangliduni. Tamo loyumbase ai haina de haiba. Ofum du karino hana su haide. Haina dabado haina zaraklani loinaradi. Kaya di kuire. Mana nangu tana zaraklise. Nanaw nu pisa tana bo oiramo. Nahana hongkrani imana. Jessica na as ima karino. Laina mama de yenglai. Mama amana ngangakliba wadu Laina tabada hainadre. Bilasini na nang hausipau khangna sanaba su thamdraga karam kanda na yumpan gi haibano. Laina sauning boy kai boy haidorai. Laye egi khangnaba loyumbana hairaga imana hoi hoi na ya thokladi ima su baba su ne yauna ne tungda migi mamangda chopataba. Bilasini na kari nang bukan ha khangnari gi hauji. Jessica mana chingnabaduga hairakliba waduga macheda sadawga yengi. Laina wa nganglakte. Bilasini na naiko kanano hayo khangnarido icha loyumbanati yamna helamgani. Laina na ima mapung phaba mi amata leitabane. Aina heli haiba wase apang mi khaktana haibane. Napal kabasu apang bana loyumbana helamba yai hensunu ai khangde ai gidi ai ga khangnariba mana hele. Loyumbagi wafamse sida loisin khrase ima. Hey masi yengune he mana heli kaina kanana nupada ada lairaga nangbu seran turan tawbro aikhoina ururoina. Ima Bilasini sauningle mana ngangba sakpa Lainana tadrabaduda hairasu yadre. Laina su phana saudana tapna dingangbane. Adubu mamana saugatlaga sum chaibaga ngangbaga tawbaduda manaba tanduna fuk hogalaga mapanda thokre. Chaibina bangangbina balarise pharabani khangaba pharabani aidi poktabini ne ngangba sakpasu lobidre. Poktabi hairakbaduda Laina chatlambadu chaplepkre. Tu chungi wahaidu asigumba wahaisi tabada nungaiba haunade. Laina kapningbadu phajili sor asangba mo hontoklaga gena kharomda mapana iruzabadugi manakta chatkre. Mapabu iruzaba loiraga Lainana ama tawba yaba tawsili. Laklingai mawong maril tadraba yumdo loisili mana angamba makai. Mapagi chaiduna lairiba mapi marol loisinduna kaadu sitnana thambi. Ama tawringai pungdi ahum tasinkre. Laina